Malem Pumbana Sakang Naraba Theatre Gilamda Ahong Bakaya Puraklam Kiba Saknairaba Theatre Director Amadi Playwright Padma Shri Ratan Thiyam Laikidre Lamda Masagi Saknairaba Theatre Personality Theatre Artist Theatre Bupam Jaba Miyoi Singh Tongan Balamda Saknairaba Miyoi Singh Former Chief Minister Okram Ibobi Yauna Miyam Naikai Kumnabutki Padma Shri Ratan Thiyam ngasi ayuk angan ba pung ama makai taba matamda Rims Hospital da masagi anaba manamara moiraga laikidabani. Saknairaba sina laikidaba matamda masagi jahit humfutara taret sukray. Laikidraba githawai yaudraba hakjang adu imung manung yauna miyamna lamboy khongnang khongda laiba mahak na lingkhat kiba chorus repertory theatre da sanglen da purakhi. Mafam Maduda Lamda Masigi Saknairaba Theatre Personality, Theatre Artist, Theatre Bupam Jaba Miyoi Singh, Tongan Balamda Saknairaba Miyoi Singh, Former Chief Minister Okram Ibobi Yauna, Masingyam Labamyam na Laikatuni Kai Kumnabutki. Padma Shri Ratan Thiyam na Laikidabada Saknairaba Aiba Sarachan Thiyam na Aikoi Pumna Maki Mani Amani Haina Laijariba, Ratan Thiyam na Laikidaba si Lamda Masigidanatana, Laibaga Sigyamasung, Malem Gyoina Chauna Mangjaba Mani. Malem gi theater gi khongchat ta laikidraba sina chawba thaudang lauduna lakhibani laikidraba sina hinglingai matamda Manipur bu atukki matik nungsijai Manipur bu malem gi thakta pukhatna bahotna ramki lamdam asida thengkhang khudingda thokiba thaudok wathok kaya bu mahakki lila da hapchinduna khanghan khiba mishakamani haina singthaki Panbe abadi laikidraba Padma Shri Ratan Thiyam National School of Drama da theater gi mahi fangduna theater bu awang bathakta pukhatna ba hotna duna lakhiba miyoini Mahakna chorus repertory theatre linkhatuna ashan ba miteng amaga loinana theatre gi ariba form bo anauba makhal gi form ga punshinduna universal theme ga loinana Manipuri theatre bo malem da saktak lakhibani Mahakna theatre gi lamda lawrasiba thaudang sing adu sakhangladuna Sangeet Natak Academy Award Padma Shri Sangeet Natak Academy Fellowship Kalidas Shaman yauna Manipur laingak nasu Lifetime Achievement Award pidunay kai kinnakraba saknairaba mishakamani Amarom da laikidraba Ratan Thiyam gi aroiba mathau mangam mahagi poknafam oiriba uripok ta pangthokrai Amarom da numidang wairam pung mga taba matamda Directorate of Art and Culture na senduna Palace Compound da laiba Directorate asida laikidraba Ratan Thiyam gi mafamda ikai khumnaba utbagi thauram amasu pangthokani hairi July da chat kare July da chat kare Gaga naam nang promise ta ul ko nang kora July Manipur sida tangule taba nusiba santi pamjaba hani lenamba ina kera khulaba culture se masi lengdan leinabagi asoba mangama mangjaba adu tamna kaitharapa matamda mon yamna nungai gide Manipuri culture jago isai lila drama saita loina ba tasalaga semaba Ratan Thiyam ni akuin uribadi Ratan Thiyam se Manipuri symbol mani Manipur have se culture singa alai Haidi ba culture singa ai ba culture se sagot pidraba culture sibo mo makong somjari artist sing sibo makong somjidraba yokhat pidragadi
ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯂꯩꯈꯤꯒꯗ꯭ꯔꯥ ꯑꯗꯨꯅ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯦ ꯁꯧꯒꯠꯄꯤꯔꯒ ꯃꯄꯨꯡ ꯐꯥꯕ ꯑꯃ ꯑꯣꯏꯍꯟꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯑꯔꯪꯕ ꯁꯅꯥꯗꯧꯅ ꯂꯪꯉꯛꯀꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕꯤꯔꯝꯃꯤ